Mayambu Amazing Bible Prophecy Ministry na taram okseri ngasi aina lokhathariba topic ti tongan tongamba lon singangba speaking in tongues haibasi gi maramda ai ngangjage huji ayamba churchingda khoina lon khangdaba isamangna bu khangdaba lon ngangba ngamba haibse ishogi thawaina pibni haina masi ngangnei huji ayamba denominations inda masi maramda chali masi biblical oibra oidabra haibdu gi maramda ikhoi ngasi bible dagi achumbado discover tawmnasi hobdeng loi phaw phajana tabiu pathna tawmnasi sargada laibe ipa yam thagasari ngasi aikhoina speaking in tongues adu lon mi gi lon khangdaba lon ngang ba haibse masigi maramda aranba kyamum takpi thambiri ba sigi maramda aikhoibu na ki bible legi achumbado phajana ngang phajana thidotuna khangmang manbiu ngang le bengon sunana bor pinabiu tari ba mipung khudumokta suma panai daba bor do pinabiu prabhu jisu christ gi mingda khurumjari amen aikoi ahanbada masigi itihas aikhoina khaitang yengsi masi karamba matamda hokige haibada December 31 19 December kuntra mathoi adu ing lising ama samapanda Bethel College gi topeka haidiba Kansas ki mafam asida Pastor Charles Parhamna mahana maki student kharada mahaki makhuto thamame makokta makhut thamame aduga pathna tawuda makhoina haidiba khudol se phangki masigi warini adugi matungda adudagi haukhibani aduga 1906 da mahaki student nupi Miss Agnes Osmana mahana Los Angeles da sakirami aduga Los Angeles ta hawdolami hawjikti mi 300 million Christian sing ase masigi matung indana chale aduga prithibigi tongan phunda masigi practice adum sanaduna lay masigi practice aikhoina bla 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 noina kaiguma TV serial gumba yengba matamda bla 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 ngangba mina khangdaba lona ma ngangba ngamadi aije ishogi thawaina loina birabani ishogi thawaina yawba mini masi ngangba ngamdragadi ishogi thawai yawdaba thawai asengba na loina daba mini haina kana ho misna parchar tawi aduna ngangba hitaba misingju namfuda ngangningai gi tamak tawgadamni aina mayamna hairi masi biblical oibra oidabra haibdo ikhoni yengnasi masigi aranba teaching je masigi point manga lai ai anum hajar ke yengsi makoina haibase Prabhu Jisu Christ ka da thajakarba ipung khudimakki masi thawai aseng mana thawnu bibegi khudom tongan ba lon ngangbase haidi mina khangdaba lon ngangbu ngambase masi khudol amani na makoina hai masi one ko masi jumra lamra bisi yengtai ani subda thajaba mipung khudimna asigumba migi tongan ba lon ase ngangbang ngamgadamni Prabhu Jisu Christ ngona thajarde masi ngamgadamni masi ngamdaba mi se Christianate haiba dugumba makoina hairi masi number 2 ahum subda aduna tongan ba lon ngambagi khudol haibdi aikhoina mina khangdaba lon ngambagi khudol ase kaitauke haiba matamda tariba mi ngangliba mi dachu masi khangoi haibni makoina aina atopa lon ama ngangba matamda makoina hairi se ai isana su khangoi tariba minasu khangoi masi khudon se hai masi biblical oibri yengsi sinausin aduga mari subada Corinthian da leba believer khudimana speaking in tongues se makoina ngangi hai masi chumbra haibsu yengsi aduga mina khangdaba lon ngangba haibse Christian amagi tawbum thokpa ithawni practice ni hai masi khudamana ai lambi chala kanda pray tawding mangdo bla 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 aina ju khangdaba mina ju khangdaba lon batang mung chaladi aije mina kai haigni akhoi Christian singda de masi thawai semna phangbagi ne haini atoba mina sing mi kai haigni masi angawbani na haigni masi gi aranba teaching manga se makoina hoji kanna tawri aduga yengsi akoina thawai semna loina biba taraga di akoina khang akoina John 14:26 John 16 gi 7:8 John 15 gi 26 John 16 gi 13 da thawai asengmana ikhoija asumba takpi gani aikoina khangdaba myam do ningsing hangani aikoida tawriba pap sing do thawai asengmana khangangani dharma sembase karino haigini thawai asengba aikoida phangtardi Prabhu Jisu Christ gi maramda sakhi phigini aikoi thawai asengmana chingbi tardi akoi khudingma aduda lamjing bigini aikoina mina ngang aina su khangdaba mina su khangdaba lon ngamba taragadi ngangle hairagadi adugumba mi aduga aina pap si sum tawlu heraba adu ishona ibu bo pigadra haibase aikoina hangbagi mathau tare aikoina amuk yengba matanda thawai asengba kanana phangani aikoi yengsi ko
ꯑꯩꯈꯣꯏꯅ ꯃꯤꯅ ꯈꯪꯗꯕ ꯂꯣꯟ ꯉꯥꯡꯕ ꯃꯤꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯕ꯭ꯔꯥ ꯀꯔꯝꯕ ꯃꯤꯅ ꯊꯋꯥꯏ ꯑꯁꯦꯡꯕꯁꯦ ꯀꯅꯥꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯄꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ Acts 5:32ꯗ ꯑꯁꯨꯝꯅ ꯍꯥꯏ Acts 5:32ꯗ ꯍꯥꯏ ꯃꯗꯨꯗꯤ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯈꯇꯪ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯈꯇꯪ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯁꯦ ꯄꯤ ꯍꯥꯏ ꯁꯤꯗꯀꯣ we are his witnesses of this thing so is also the holy gods whom God had given to them that obey him ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯄꯥꯞ ꯇꯧꯗꯕ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯍꯥꯏꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗ ꯂꯝꯖꯤꯡꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯗꯨ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯡ ꯏꯜꯂꯤꯕ ꯃꯤꯁꯤꯡ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯒꯅꯤ ꯃꯁꯤꯅ ꯍꯥꯏꯗꯦ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯗꯕ ꯑꯇꯣꯞꯄ ꯃꯤꯅ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯃꯤꯅꯁꯨ ꯈꯪꯗꯕ ꯁꯨꯈꯪ ꯈꯪꯗꯕ ꯂꯣꯟ ꯑꯃ ꯉꯥꯡꯕ ꯃꯤꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯂꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯂꯥꯜꯂꯦ ꯃꯁꯤ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯗꯦ ꯑꯗꯨꯒ Galatians 5:20-23ꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜ ꯐꯪꯕ ꯃꯤꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯁꯤ ꯂꯚ ꯖꯣꯏ ꯄꯤꯁ ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕ ꯑꯩ ꯑꯗꯨ ꯄꯥꯖꯔꯔꯣꯏꯒꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯅ ꯄꯥꯕꯤꯔꯣ ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯍꯩ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩꯁꯤꯡ ꯑꯁꯦ ꯂꯩꯇꯕ ꯃꯤ ꯑꯃꯠꯇꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯗꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕ ꯑꯩ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯈꯥꯡꯕꯤ ꯀꯟꯕ ꯂꯩꯇ꯭ꯔꯕ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯂꯣꯡ ꯁꯐꯔꯤꯡ ꯂꯩꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯅꯣꯂꯨꯛꯄ ꯑꯗꯨꯒ ꯊꯧꯖꯥꯟ ꯍꯩꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯃꯣꯏꯅ ꯃꯁꯤꯒꯤ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯁꯨ ꯊꯧꯖꯥꯟ ꯍꯩꯇꯕ ꯇꯥꯔꯒꯁꯨ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯗꯕ ꯃꯤꯅꯁꯨ ꯑꯩꯅ ꯉꯥꯡꯉꯤꯕꯗꯣ ꯇꯥꯔꯒ ꯈꯪꯗꯕ ꯂꯣꯟ ꯑꯁꯦ ꯉꯥꯡꯕ ꯉꯝꯕ ꯁ꯭ꯄꯤꯀꯤꯡ ꯑꯟꯅꯣꯟ ꯇꯪꯁꯀꯤ ꯈꯨꯗꯣꯜꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯔꯦ ꯑꯩ ꯁꯔꯒ ꯆꯠꯅꯉꯥꯏꯒꯤ ꯊꯧꯔꯥꯡ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯔꯥꯟꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯁꯥꯅꯁꯨ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ Mark 16:17-18ꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯍꯥꯏ ꯑꯗꯨꯅ 16ꯗ ꯍꯥꯏ ꯀꯅꯥꯒꯨꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯊꯥꯖꯔꯒ ꯂꯥꯏꯃꯤꯡ ꯂꯧꯕ ꯇꯥꯔꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯈꯨꯗꯝꯁꯤꯡꯁꯦ ꯄꯨꯂꯛꯀꯅꯤ ꯍꯥꯏ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯇꯥꯟꯊꯣꯛꯀꯅꯤ they shall speak with new tongues ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏ ꯃꯁꯤꯗ ꯍꯥꯏꯕꯗꯤ ꯅ꯭ꯌꯨ ꯇꯪꯁ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯩꯇꯩ ꯑꯣꯏꯔꯦ ꯑꯩꯅ ꯔꯣꯡꯃꯩꯔꯣꯟ ꯈꯪꯕ ꯉꯝꯗꯕꯗꯣ ꯔꯣꯡꯃꯩꯔꯣꯟ ꯉꯥꯡꯕ ꯉꯝꯒꯅꯤ ꯑꯩ ꯃꯩꯇꯩ ꯑꯣꯏꯔꯒ ꯑꯩꯅ ꯏꯪꯂꯤꯁ ꯐꯖꯅ ꯚꯥꯞ ꯇꯥꯗꯕꯗꯣ ꯑꯩꯅ ꯏꯪꯂꯤꯁ ꯐꯖꯅ ꯉꯥꯡꯕ ꯉꯝꯕꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯣꯟ ꯉꯥꯡꯕ ꯉꯝꯕꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯗꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯗꯕ ꯑꯩꯅꯁꯨ ꯈꯪꯗꯕ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯈꯪꯗꯕ ꯂꯣꯟ ꯉꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯗꯦ ꯁꯤꯗ ꯑꯗꯨꯒ ꯚꯔꯁ 18ꯗ ꯃꯈꯣꯏꯅ ꯂꯤꯟꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯃꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯍꯨꯅꯆꯤꯡꯕ ꯄꯤꯊꯛꯂꯒꯁꯨ ꯃꯈꯣꯏ ꯁꯣꯛꯍꯜꯂꯣꯏ ꯃꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯑꯅꯥꯕꯗ ꯃꯈꯨꯠ ꯊꯝꯒꯅꯤ ꯃꯈꯣꯏꯅ ꯑꯅꯥꯕ ꯐꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯚꯨꯅ ꯍꯤꯡꯀꯠꯂꯕ ꯃꯇꯨꯡꯗ ꯁꯦꯕꯣꯛꯁꯤꯡꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯈ꯭ꯔꯦ ꯇꯧꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜꯁꯤꯡꯁꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯐꯪꯈꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯂꯣꯟ ꯉꯥꯡꯕ ꯁ꯭ꯄꯤꯀꯤꯡ ꯇꯪꯁꯦ ꯃꯁꯤ ꯈꯨꯗꯣꯜꯁꯦ ꯀꯗꯥꯏꯗ ꯂꯥꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯍꯥꯟꯕꯗ ꯀꯗꯥꯏꯗ ꯐꯨꯜꯐꯤꯜ ꯄꯦꯟꯇꯦꯀꯣꯁꯀꯤ ꯃꯇꯝꯗ ꯃꯁꯤ ꯐꯨꯜꯐꯤꯜ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ Acts 2:1-11ꯗ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯂꯣꯏꯅꯗꯤ ꯄꯥꯔꯣꯏ ꯃꯁꯤ ꯑꯩꯅ ꯍꯣꯔꯦꯟ ꯑꯔꯣꯏꯕꯗ ꯄꯥꯅꯤꯡꯉꯤꯗꯤ 1 Corinthians 12-14ꯒꯁꯦ ꯃꯔꯨꯑꯣꯏꯅ 14ꯗ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯤ ꯑꯗꯨꯒ ꯐꯖꯅ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯁꯤꯗ ꯍꯥꯏ ꯚꯔꯁ 1ꯗ ꯍꯥꯏ ꯑꯩ ꯏꯪꯂꯤꯁꯇ ꯄꯥꯖꯔꯣꯏ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯄꯥꯖꯔꯛꯀꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯍꯥꯏ ꯄꯦꯟꯇꯦꯀꯣꯁꯀꯤ ꯃꯇꯝ ꯂꯥꯛꯑꯕ ꯃꯇꯝꯗ ꯁꯦꯕꯣꯛꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯃꯣꯠ ꯇꯤꯟꯅꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯂꯥꯛꯎ ꯃꯈꯣꯏꯅ ꯅꯨꯃꯤꯠ 90ꯒꯨꯝꯕ ꯉꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯁꯦ ꯐꯪꯕꯅꯤ ꯑꯗꯨꯒ ꯚꯔꯁ 2ꯗ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯃꯣꯠ ꯈꯟꯅ ꯆꯩꯅꯕ ꯃꯈꯣꯏꯒꯤ ꯃꯣꯠ ꯇꯤꯟꯅꯗꯕ ꯂꯩꯔꯝꯕ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯃꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯔ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗꯅ ꯁꯔꯒꯗꯒꯤ ꯍꯥꯏꯀꯣ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯨꯝꯅ ꯃꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯃꯈꯣꯏ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯀꯥꯗꯨ ꯄꯤꯛ ꯊꯜꯂꯝꯃꯤ ꯍꯥꯏ ꯑꯗꯨꯒ 3ꯗ ꯍꯥꯏ ꯃꯈꯣꯏꯗꯀꯣ there appear unto them cloven tongues like as of fire ꯃꯩꯒꯨꯝꯅꯀꯣ cloven tongue ꯍꯥꯏꯗꯤ cloven ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯃꯤꯉꯣꯟꯗ ꯈꯥꯏꯗꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤ 10 ꯐꯪꯉꯦ 10 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯂꯣꯟ ꯈꯥꯏꯗꯣꯛꯈꯤꯕ ꯑꯩꯅ ꯔꯣꯡꯃꯩ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕꯒꯤ ꯇꯣꯉꯥꯟꯕꯁꯦ ꯃꯈꯣꯏꯗ ꯄꯤꯒꯦ ꯍꯥꯏ ꯊꯋꯥꯏ ꯃꯩꯒꯨꯝꯅ ꯃꯁꯤ ꯃꯈꯣꯏꯗ ꯈꯥꯏꯗꯣꯛ ꯄꯤꯒꯦ ꯍꯥꯏ ꯐꯝꯂꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨ ꯚꯔꯁ 4ꯗ ꯃꯈꯣꯏꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯌꯦꯡꯁꯤꯀꯣ ꯃꯈꯣꯏꯅ ꯁꯦꯕꯣꯛꯁꯤꯡꯅ ꯉꯥꯡꯕ ꯂꯣꯟꯁꯦ ꯀꯔꯤꯅꯣ ꯃꯈꯣꯏꯅꯁꯨ ꯈꯪꯗꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯈꯪꯗꯕ ꯂꯣꯟ ꯃꯈꯣꯏꯅ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯔꯁ 4ꯗ ꯍꯥꯏ
began to speak with other tongues hai atopa lonsing atopa misingi lonsing makoina ngang bahore and the spirit gave them utterance maramdi thawai aseng bana badu ngang thoni agi shakti do makoida pibirameba masima number 1 kawbe ade masi sebok sin ngang ibse karino moina chu khangdaba mina chu khangdaba lola natte atopa misingi makoina yamna bhap taramdaba fajana khangamdaba khajig khajig ti ngang bangamba adubu thawai aseng bi khudon pira kandari makoi pul loina ngang bangam thoeba haidi akoina communication isogo pauk samdok matamda communication je am darka lai metric 20 ai ki 20 ai ki akoina 18 19 20 da haidi se commission da haidi se isogo pauk samdok matamda aina loan sukang khangdana aina maitai marakta lairaga aina chingmi loan ngang lairaga ti kanana khangani aduga maitai aina chingmi ching marakta maitai loan khatang ngang mokoi ju khangdradi kari kanagani aduna loan khangba habse yam darka lai habsini aduga masida verse 5 ta hai masida tonga tonga mafam degi yamna dharma chenba jiusing pulammi hai verse 5 ta 6 ta adudagi di mokoi na masigi loan ngang baje mokoi na ngang mate taba matamda mi meyam to la hai mi meyam do mi multitudes la hai and were compounded mokoi je samam narmi maramdi hai kan every man heard them sira ngang ji ko every man mi pung khuding mana maduda tiliba mi pung khuding mana heard them speak in his own language hadi tare ba midugi masagi londa makoi na ngang batarami ha masida haibde peter na makoi gi khone hebrew londa nganga atopa lon sing to ba lon sing Greek aigera atuba masa masa gi londa du main taban nate mana language sama nganga to ngama nate masida ngangi ba mi sing je dem ne hadi shebok sing masai punduna lairiba shebok sing mayam do makoi na ngang baneba masagi adada teliba tong pham dei lakpa mi sing makoi lon di yamna khangba ngamdaba aduna makoi myamna makoi gi lon du da ngang baneba sida yengko muna akhone english ta ga habni aduga makoi loina ngami hai verse 7 da makoi amaga manga hai behold you are not all these we speak Galilean si tonga ba khoi gi lon da ngang ni ba mi sing ase Galilean ngakta natra maram di sebok sing adu Galilean ngakta ni Galilean ngakta natra hai aduna sida hai verse 8 ta kamai tawduna aikoina pongiba loan sing asida aikoina tari se kamai tawino haibni maramdi mokoina haidi ai Galilee da leiba aina kamaina atopa mi tong famda leiba loan sing adu aina kamaina khatam gani tamdana kamai khangani adubu mokoina hairiba tiliba mi sing adugi loan ngangabnina mokoi ngakpa ma phaw aduga masi verse ki 9 10 da aikoini yemo masida tiliba jati sing asi yame नखोई पाबिरोई पारो पार्थियन मेडिस एलामाइट हाइना लेरे मेसोपोटामिया दगी लाखो मिसिंग जुडिया अदुगा पोंटस एशिया दगी लाखोसी इजिप्ट दगी लाखपा रोम दगी लाखपा तो फमसिंग ले अदुगा सिदे थिंग द क्रेट्स अराबियन सिंग खोइना उर्दू ngangbal मिसिंग लेरे अदुगा वर्स 11 दे एंजिको we do hear them speak in our tongues the wonderful works of God hai मखोइना है तिलिबा मिसिंग अदुना येंगो makoina hadi shabok sing aduna akhoi isa gi londa makoina ngam mu tare isa gi londa prabhu ji sunda sigiba hinkat kiba gi wari makoina sandokdo akhoi isa gi londa tare haibni natragadi makoina kamaina makoina hebrew londa nganga makoina kamaina bhat tarugani adubu hojiti isona makoi khudi moche prabhu ji sukrista ta asengba mapuni haibse khangningai gi dama hodi tongan tongan ma tilma mi sinda mi group naina ko makoi gi tongan tongan ma lon sing tiliba jat adugi matungna sebok sing ngangbani habsini masida ikoina thengnade sebok singna khangdaba lon mina makoina su khangdaba mina khangdaba lon ngangaga sebok sing aduda isoyo pok samdok gi wafan taite masi malare mathangda ikoini yengsiko extend da Cornelius ki warini Cornelius se yam thajaba adugumba ikhoigi Rome gi sipai amani makse ki mayumda Peter na sala isogi thawain happy bigi haibi mentuna mi tharo Peter kaure matunda Peter na ngange makoida ngange da thawai seng mana tari ba mi sing aduda thawai seng da haidarami hai aduga makoi je kaino day of the circumcision which believe were astonished adi unkak Peter ro kamudi unkak pani jiu singi makoi ngame ba unkak taba Greek sing aduga Gentile sing aduda isogi thawai seng ma je haidare habse the verse 46 for they heard them speak with tongues adudi colonies ki yumda tiliba missing thawai seng bi khudon phangiba missing aduna atopa loan sing ngang budu mokoina tareba magnify God isoba thagalame then answer Peter aduga Peter na pakum peme habisni masi khudol je kanano
ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯖꯕ ꯀꯣꯔꯅꯦꯂꯤꯌꯁꯀꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕ ꯍꯥꯏꯗꯤ ꯉꯥꯡꯂꯤꯕ ꯃꯥꯅꯁꯨ ꯚꯥꯞ ꯇꯥꯕ ꯇꯥꯔꯤꯕ ꯃꯤꯅꯁꯨ ꯚꯥꯞ ꯇꯥꯕ ꯂꯣꯟꯅꯤ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯅ ꯇꯥꯛꯄꯤꯔꯤꯕꯗꯤ ꯑꯩꯅꯁꯨ ꯚꯥꯞ ꯇꯥꯗꯕ ꯇꯥꯔꯤꯕ ꯃꯤꯅꯁꯨ ꯚꯥꯞ ꯇꯥꯕ ꯕꯂꯥ 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 ꯑꯩꯈꯣꯏꯅ ꯕꯨꯗꯨꯝ ꯁꯣꯝꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯂꯣꯟ ꯉꯥꯡꯕꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯐꯪꯕꯅꯤ ꯍꯥꯏ ꯃꯁꯤ ꯑꯔꯥꯟꯕꯅꯤꯀꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯏꯐꯦꯁꯁꯇ ꯆꯠꯂꯦ ꯃꯁꯤ ꯑꯩꯅ ꯂꯣꯏ ꯌꯦꯡꯉꯕꯅꯤ ꯏꯐꯦꯁꯁꯇ Acts 19ꯒꯤ 1-7 ꯌꯦꯡꯉꯣ ꯂꯥꯛꯄ ꯃꯇꯝꯗ ꯏꯐꯦꯁꯁꯇ ꯃꯤ ꯈꯔ ꯕꯤꯂꯤꯚꯔ ꯈꯔ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕꯗꯣ ꯃꯈꯣꯏꯗꯤ ꯀꯟꯅ ꯖꯣꯟ ꯗ ꯕꯞꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯂꯥꯏꯃꯤꯡ ꯂꯧꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯈꯪꯗꯦ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯄꯣꯜꯅ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯤꯡꯗ ꯚꯔꯁ 3ꯗꯀꯣ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯖꯣꯟ ꯗ ꯕꯞꯇꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯕꯞꯇꯥꯏꯁ ꯇꯧꯕꯅꯤ ꯄꯣꯜꯅ ꯍꯥꯏ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯖꯣꯟꯅꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯃꯅꯨꯡꯗ ꯕꯞꯇꯥꯏꯁ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯈꯣꯏꯅ ꯕꯞꯇꯥꯏꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯉꯛꯉꯝꯃꯦ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯕꯞꯇꯥꯏꯁ ꯇꯧꯒꯅꯤ ꯇꯥꯕꯗ ꯑꯗꯨꯒ ꯄꯣꯜꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯃꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯕ ꯇꯨꯡꯗ ꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯍꯥꯏ ꯚꯔꯁ 6ꯇ ꯗꯦ ꯁ꯭ꯄꯦꯛ ꯋꯤꯠ ꯇꯪꯁ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯁꯤꯡ ꯃꯈꯣꯏꯅ ꯉꯥꯡꯉꯤ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯔꯝꯃꯤ ꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤ 23ꯒꯨꯝꯕ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯦꯡꯃꯤꯟꯅꯁꯤ ꯑꯔꯣꯏꯕꯒꯤ ꯆꯦꯞꯇꯔꯁꯤꯃꯗꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ 1 Corinthians 12ꯇ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯤ ꯍꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯚꯔꯁ 4ꯗꯀꯣ there are diversity if give but the same spirit ꯁꯦꯝ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯜꯁꯤꯡ ꯄꯤ ꯍꯥꯏ ꯚꯔꯁ 5ꯇ differences of administration ꯋꯥꯌꯦꯟ ꯊꯧꯗꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯏꯁꯣꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯌꯦꯟ ꯊꯧꯗꯥꯁꯤꯡ ꯃꯤꯗ ꯋꯥꯌꯦꯟ ꯊꯧꯗꯥ ꯄꯤ ꯑꯗꯨꯒ ꯁꯤꯗ ꯃꯈꯣꯏꯒꯤ ꯗꯥꯏꯕꯔꯁꯤꯇꯤ ꯑꯣꯄꯔꯦꯁꯟ ꯗꯥꯏꯕꯔꯁꯤꯇꯤ ꯑꯣꯄꯔꯦꯁꯟ ꯊꯕꯛ ꯇꯧꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯁꯤꯡꯁꯨ ꯂꯩ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯕꯛ ꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗ 7ꯗ but the manifestation of the spirit is given to every man to profit withal ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯗ ꯀꯥꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯁꯥꯗ ꯀꯥꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯄꯤꯕꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯚꯔꯁ 8ꯇ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯤ ꯑꯃꯗ ꯂꯧꯁꯤꯡ ꯋꯥꯔꯗ ꯑꯣꯐ ꯋꯤꯁꯗꯝ ꯂꯧꯁꯤꯡ ꯄꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯅꯣꯂꯦꯖ ꯚꯥꯞ ꯇꯥꯕ ꯒ꯭ꯌꯥꯟꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯄꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯊꯥꯖꯕꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯅꯥꯕ ꯐꯍꯟꯕꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯤ ꯃꯤ ꯈꯔꯅꯗꯤ ꯑꯅꯥꯕ ꯂꯣꯏ ꯐꯍꯜꯂꯤ ꯑꯗꯨ ꯈꯔ ꯑꯃꯅꯗꯤ ꯊꯥꯖꯕꯩ ꯂꯩ ꯃꯁꯤ ꯃꯤꯒꯤ ꯇꯣꯉꯥꯜꯂꯤ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯅꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯅ ꯑꯉꯛꯄ ꯄꯥꯡꯊꯣꯛꯅꯤꯡꯉꯥꯏꯒꯤ ꯚꯔꯁ 10ꯗ ꯑꯉꯛꯄ ꯄꯥꯡꯊꯣꯛꯅꯤꯡꯉꯥꯏ ꯈꯨꯗꯣꯜ ꯄꯤ ꯆꯞ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅꯅꯤꯀꯣ ꯑꯇꯣꯞꯄ ꯃꯤꯗꯅ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯍꯥꯏꯗꯤ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯣꯜ ꯄꯤ ꯑꯇꯣꯞꯄ ꯑꯃꯗꯅ ꯊꯋꯥꯏꯁꯤꯡ ꯈꯪꯅꯤꯡꯉꯥꯏ ꯁ꯭ꯄꯤꯔꯤꯠꯁ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯉꯥꯏꯒꯤ ꯈꯨꯗꯣꯜ ꯄꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯅ ꯁꯤꯗꯀꯣ to another diverse kinds of tongues ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯣꯟꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯒꯤ ꯂꯣꯟꯁꯤꯡ ꯉꯥꯡꯕꯒꯤ ꯈꯨꯗꯣꯜꯗꯣ ꯃꯤ ꯑꯃꯗꯅ ꯄꯤ ꯍꯣꯏ ꯑꯩ ꯏꯁꯥꯃꯛꯇ ꯑꯩ ꯂꯣꯟꯁꯦ ꯃꯅꯤꯄꯨꯔꯤ ꯏꯪꯂꯤꯁ ꯑꯁꯤ ꯑꯃꯁꯨꯡ ꯍꯤꯟꯗꯤ ꯈꯖꯤꯛ ꯈꯪꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯣꯟ ꯉꯥꯡꯕꯒꯤ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯔꯣꯡꯃꯩꯅꯤ ꯔꯣꯡꯃꯩ ꯑꯣꯏꯔꯁꯨ ꯑꯩ ꯔꯣꯡꯃꯩ ꯂꯣꯟ ꯐꯖꯅ ꯉꯥꯡꯕ ꯍꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔꯗꯤ ꯂꯩ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯃꯤꯜꯗ ꯂꯩꯔꯦ ꯇꯥꯃꯤꯜ ꯂꯣꯟ ꯉꯥꯡꯕ ꯍꯤꯟꯗꯤꯗ ꯂꯩꯔꯦ ꯍꯤꯟꯗꯤ ꯂꯣꯟ ꯉꯥꯡꯕ ꯔꯣꯡꯃꯩ ꯃꯔꯛꯇ ꯂꯩꯔꯦ ꯔꯣꯡꯃꯩ ꯂꯣꯟ ꯉꯥꯡꯕ ꯇꯨꯡꯗ ꯂꯣꯟ ꯇꯝꯕꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜꯗꯨ ꯄꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯁꯨꯈꯪ ꯈꯪꯗꯕ ꯂꯩ ꯇꯝꯕꯁꯨ ꯍꯩꯌꯨ ꯌꯥꯗꯕ ꯂꯩ ꯈꯔ ꯑꯃꯗꯤ ꯇꯝꯕꯗ ꯍꯩꯒꯟꯕ ꯂꯩ ꯃꯁꯤꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤꯀꯣ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯈꯨꯗꯣꯜꯁꯦ ꯂꯣꯏ ꯃꯥꯟꯅꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯁꯤꯅꯥꯎꯁꯥ ꯑꯗꯨ but all this work at that one and the same spirit dividing to every man severally as he will ꯏꯁꯣꯔꯅ ꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯤꯐꯁꯤꯡ ꯑꯁꯦ ꯄꯤꯔꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯤꯐꯁꯤꯡ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯆꯔꯆꯁꯤꯡ ꯑꯁꯦ ꯆꯥꯎꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯁꯤ ꯂꯩ ꯍꯥꯏꯔꯤꯕ ꯀꯌꯥꯠꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏ ꯃꯤꯁꯦ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯆꯔꯆꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯜꯗꯨꯅꯤ ꯃꯁꯤꯗ ꯄꯤꯔꯤꯁꯦ ꯑꯗꯨꯒ ꯌꯦꯡꯁꯤ 1 Corinthians 12:28-31ꯗꯁꯨ ꯍꯥꯏ ꯑꯍꯥꯟꯕꯗ ꯏꯁꯣꯔꯅ ꯆꯔꯆꯇ ꯑꯦꯄꯣꯁꯜꯁꯤꯡ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡ ꯂꯩꯔꯦ ꯃꯊꯪꯗ ꯃꯥꯏꯆꯧꯁꯤꯡ ꯂꯩꯔꯦ ꯑꯍꯨꯝꯁꯨꯕꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯉꯛꯄ ꯄꯥꯡꯊꯣꯛꯅꯕꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯥꯕ ꯐꯍꯟꯕ ꯃꯊꯪꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯊꯪꯗ ꯒꯕꯔꯃꯦꯟ ꯍꯥꯏꯗꯤ ꯁꯥꯁꯟ ꯇꯧꯕꯒꯤ ꯃꯊꯪꯗ ꯗꯥꯏꯕꯔꯁꯤꯇꯤ ꯑꯣꯐ ꯇꯪꯁ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯣꯟꯁꯤꯡ ꯉꯥꯡꯕꯒꯤ ꯈꯨꯗꯣꯜꯁꯤꯡ ꯑꯁꯦ
ngang ngamba mising ase church ta thami habni verse 29 da are all apostle makhoi khudum pa khon sapra are all prophet loina mang mai chaura nate ngol loina mang pa khon sap nate loina mang mai chung nate are all teacher loina mang ozara nate are all workers of miracle loina mang angak pa pangthok para nate ko masi tongan bade have hai ko all the gifts of healing mi pang khudum ta ana pa phan begi khudo leibra do all speak with tongue mi khudum na atopa lon sing loi ngangbra haibni sida do all interpret adu mi khara mana lon sing je interpret tawbagi ata handok pa yam haiba le basi loi na handok ngambra haibni sida ko Paul na habdi oidem but adu bune covid honestly the best gift kwadi phabu khudol do no khoina kala u habni shonan aingon pi kra kwadi phabu khudol do kala u and yet shew I unto you a more excellent way adu bu aina masidi na phabu lambi ma aina na khoida takhani habni masidi yengsiko aduga 1 Corinthians 14 je koi pamina si sinopsin yaragadi ai masi madi manipuri da pazrake manipur bible da aina pariba manipur bible ase kaino dagini aikona android ki app ta yawba adugumba bible aduni madudagi khoi yengmanasi fajana masi bab taminase masi fajana bab taragadi speaking in tongues se masi gi maramda ikoina fajana ikoina bab taba ngamgani sinopsin ikoi fajana masi ikoi yengminasi go masini 1 Corinthians 14 masi ekoi loim paba khangmina badai nungsi babu tano aduga thawai go eba kudon sing paungjong maru oina wa takthokpagi kudon ekoina wa takthokpadi prophecy gi kudon se masi ekoina tamgadabne hai verse 2 da yingsi ko atopa lon ama ngangba mi aduna mi singda ngangba nate ai isana haire atopa lon da ngangba atopa mi gi long language ama ngangba se isana ngangba nate adubu ishoda ngangbani adu aina ishoda ngangbani hai sida masi yengsiko verse to the for he that speaketh in unknown tongue speaketh not unto men haidi aina khangdaba lon ama ngangba matan taraba misingna khangdaba lon ama ngangba haibase masi aina mi da ngangba nate ai isai thanta da ngangjabani hamni english time ni ko atopa lon ama ngangba mi aduna misingda ngangba nate adubu ishoda ngangbani ai isai thanta da ngangjabani tasenama mahana ngangba du kanamta na khangde adum oinamak thawai gi mapana mahangna athupa wasing adu ngangbani adubu ishogi thawai gi mapana thawai sing mapana mahana masi ngangbani ana hai masini ko masi adubu mina di bhap ta de verse 3 da mu yengge 3 da habje kaino habda wa taktok mi aduna mi singda makhoibu sengwana ba thawgan amchung themjin bina ba wa ngangi haidi prophesy to ba bible gi matungna bible da prophecy am yawre masi tungda lakani haina bible gi matungna misina haidok pa habse masina church pu saukhan ba church ta thawgan ba amchung themjin bina ba wa se mahan ngangbani hai adu verse 4 da yengchi ko but he that speaketh in unknown tongue edify himself haibni masina lon khangdaba atopa lon ama ngangba mi aduna masa mathanta pu semgat chai adubu wa takthokpa mi aduna di singlu pu sangbali hamni aina mina khangdaba lon ama aina ngangbase ai isha da semgat sabane ba adu masina church ta kanaba pide adubu tungda kadi lakani haina thokadaba profession bible da yawba profession ni takpi ba ma aduna church adubu kana li hai masina ngangbadi prophesy tawba mi aduga atopa aina khangdaba mina khangdaba lon ngangba aduga kanane hen phai habdo masina maikchana takchare masina aduga Paul na muhai ko verse 5 ta Paul na mangna nakoi puna mona atopa lon singangba adudagi hena nakoina wata thokpa aina pami hai masida lebe Galatian da lebe yam problem thweba makoi je lon atopa gi lon church ta mayam naga amana jo atopa gi lon ngangba amana su lon ngangba yam confuse satpado leirameba adugi maramda mahana masigi 14 sida ngamneba ada Paul habje nakoi loinamona mi gi atopa mina khangdaba lon sing ngangbudo adugi mota tungda kari lakani prophesy bible da piramba prophecy singge masing ngang thokdo maduni hena pami hamni maramdi atopa lon sing ngangliba mahangna singlupu senggan na balon sing adu handoktrabadi haidi aina atopa lon na nganglibado madubu sengkupu senggan na ba mana nganglibadugi atha handokpinaba mi laitadi kana desini atopa lon singangba mi adudagi hena wa takthokpa mi aduna chawi habni masina habdi handokpina ba atha laitaradi aikena phajana khanglaga bible da hairambagi matuna silakhan prophecy jo kana miuna takpiragadi maduni hena kana habni aina atopa lon khanglaga hairibudo handokpina ba laitaragadi kana de habni sida verse 6 aigi sinausa hauzik aina nakhoigi nafamda atopa lon sing
ꯉꯥꯡꯗꯨꯅ ꯂꯥꯛꯂꯕꯁꯨ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯃꯄꯥꯅ ꯂꯧꯁꯤꯡꯒꯤ ꯃꯄꯥꯅ ꯋꯥ ꯇꯥꯛꯊꯣꯛꯄꯒꯤ ꯃꯄꯥꯅ ꯅꯠꯇ꯭ꯔꯒ ꯇꯝꯕꯤꯕꯒꯤ ꯃꯄꯥꯅ ꯋꯥ ꯉꯥꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯁꯤ ꯅꯈꯣꯏꯗ ꯀꯔꯤ ꯇꯨꯡꯖꯕ ꯑꯣꯏꯒꯗꯒꯦ ꯄꯣꯜ ꯃꯁꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯌꯥꯝ ꯉꯥꯡꯂꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯣꯟ ꯉꯥꯡꯕ ꯉꯝꯂꯒꯁꯨꯀꯣ ꯃꯁꯤ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯔꯦꯚꯦꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯂꯧꯁꯤꯡꯒꯤ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕ ꯅꯠꯇ꯭ꯔꯒ ꯗꯣꯛꯇ꯭ꯔꯤꯟ ꯆꯔꯆꯄꯨ ꯆꯥꯎꯈꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯥꯛꯄꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯑꯩꯅ ꯂꯣꯟ 50 ꯂꯣꯟ 10 ꯉꯥꯡꯕ ꯉꯝꯃꯦꯅ ꯆꯔꯆꯇ ꯑꯩꯅ ꯃꯁꯤꯅ ꯍꯤꯟꯗꯤꯅꯤ ꯃꯁꯤꯅ ꯏꯪꯂꯤꯁꯅꯤ ꯃꯁꯤꯅ ꯁꯤꯅꯤ ꯃꯁꯤꯅ ꯁꯤꯗ ꯍꯥꯏꯕꯅꯤꯅ ꯂꯣꯟ ꯃꯌꯥꯝꯗꯣ ꯉꯥꯡꯉꯒ ꯆꯔꯆꯇ ꯑꯩ ꯂꯣꯟ ꯉꯥꯡꯕ ꯍꯩꯔꯕ ꯃꯤꯅꯦꯅ ꯎꯠꯂꯒ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯗꯣꯛꯇ꯭ꯔꯤꯟꯒꯤ ꯑꯣꯏꯕ ꯁꯤ ꯇꯧꯒꯗꯕꯅꯤ ꯂꯤꯆꯠ ꯁꯤ ꯇꯧꯒꯗꯕꯅꯤ ꯅꯨꯄꯥꯅ ꯁꯤ ꯆꯠꯀꯗꯕꯅꯤ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯗꯣꯛꯇ꯭ꯔꯤꯟꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯗ꯭ꯔꯒꯗꯤ ꯄꯣꯜꯅ ꯍꯥꯏꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯚꯔꯁ 7ꯁꯦ ꯌꯥꯝꯅ ꯌꯦꯡꯁꯤꯀꯣ ꯃꯁꯤ ꯚꯔꯁ 7 ꯏꯪꯂꯤꯁꯇꯗꯤ ꯑꯁꯨꯝꯅ ꯍꯥꯏ ꯏꯪꯂꯤꯁꯇꯗꯤ ꯄꯥꯔ ꯄꯥꯏꯞ ꯑꯣꯔ ꯍꯥꯞ ꯍꯥꯏꯀꯣ ꯁꯤꯗ ꯕꯥꯁꯤ ꯑꯃꯁꯨꯡ ꯕꯤꯅꯥꯒꯨꯝꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠ ꯁꯤꯡꯃꯅꯁꯨ ꯑꯆꯨꯝꯕ ꯈꯣꯟꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯕꯤꯅꯥ ꯈꯣꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯝꯅ ꯈꯪꯕ ꯉꯝꯒꯗꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯣꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯕꯥꯁꯤ ꯈꯣꯡꯕ ꯑꯣꯏꯁꯨ ꯃꯥꯒꯤ ꯇꯨꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯂꯕ ꯕꯤꯅꯥ ꯈꯣꯡꯕ ꯑꯣꯏꯁꯨ ꯑꯩꯈꯣꯏꯅ ꯄꯦꯅꯥ ꯈꯣꯡꯕ ꯑꯣꯏꯔꯒꯁꯨ ꯄꯦꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯌꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯗ꯭ꯔꯒꯗꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯚꯔꯁ 8ꯇ ꯄꯦꯔꯦ ꯈꯣꯡꯕꯗ ꯆꯨꯅꯗꯕ ꯃꯈꯣꯟ ꯊꯣꯛꯂꯕꯗꯤ ꯂꯥꯟ ꯁꯣꯛꯅꯅꯕ ꯀꯅꯥꯅ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯄꯦꯔꯦ ꯌꯥꯝ ꯈꯣꯡꯉꯝꯃꯤ ꯃꯣꯏꯅ ꯇ꯭ꯔꯝꯄꯦꯠ ꯍꯥꯏꯕꯁꯤ ꯌꯥꯝ ꯈꯣꯡꯉꯝꯃꯤ ꯃꯔꯝꯗꯤ ꯇ꯭ꯔꯝꯄꯦꯠ ꯈꯣꯡꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯇꯧꯅꯤꯡꯉꯥꯏ ꯁꯦꯝ ꯁꯥꯔꯝꯃꯤ ꯇ꯭ꯔꯝꯄꯦꯠꯀꯤ ꯃꯈꯣꯜꯁꯦ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯦꯕ ꯇ꯭ꯔꯝꯄꯦꯠ ꯃꯈꯣꯜ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕꯒꯤꯅꯤꯅ ꯁꯪ ꯃꯃꯥꯡꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯅ ꯃꯁꯤ ꯋꯥꯌꯦꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯃꯁꯤ ꯋꯥꯌꯦꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯅꯈꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯃꯈꯣꯜ ꯈꯣꯡꯉꯝꯃꯦꯕ ꯃꯁꯤ ꯃꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯤ ꯇ꯭ꯔꯝꯄꯦꯠꯁꯦ ꯈꯣꯡꯉꯒ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯉꯝꯃꯦꯕ ꯂꯥꯟꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯝꯄꯦꯠꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯥꯟꯒꯤ ꯃꯈꯣꯜ ꯑꯃ ꯂꯩꯌꯦꯕ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯈꯣꯡꯗ꯭ꯔꯗꯤ ꯈꯣꯡꯂꯒꯗꯤ ꯀꯔꯤ ꯀꯥꯟꯅꯒꯦ ꯁꯤꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯏꯆꯤꯟ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯅꯁꯨ ꯃꯤꯁꯤꯡꯅ ꯂꯥꯏꯅ ꯈꯪꯕ ꯌꯥꯕ ꯋꯥ ꯅꯔꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯈꯪꯉꯦ ꯍꯥꯏꯔꯦ ꯑꯩꯅꯁꯨ ꯉꯥꯡꯂꯤꯕ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯕ ꯇꯥꯔꯤꯕ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯕ ꯃꯁꯤ ꯀꯔꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯒꯦ ꯁꯤꯅꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯑꯔꯦꯝꯕꯗ ꯉꯥꯡꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯕ ꯃꯤꯅꯁꯨ ꯇꯥꯕꯗ ꯈꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯀꯔꯤ ꯀꯥꯟꯅꯩ ꯆꯔꯆꯇ ꯇꯤꯜꯂꯦ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯂꯣꯟ ꯈꯪꯗꯕ ꯃꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯕ꯭ꯔꯥꯍꯃꯤꯟꯁ ꯑꯃ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯦ ꯑꯩꯈꯣꯏ ꯀꯩ ꯀꯥꯟꯅꯒꯅꯤ ꯀꯔꯤꯝꯁꯨ ꯈꯪꯕ ꯉꯝꯃꯣꯏ ꯀꯔꯤꯝ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯁꯤꯅꯤ ꯄꯣꯜꯅ ꯃꯁꯤꯗ ꯍꯥꯏꯖꯩ ꯇꯥꯏꯕꯪꯄꯥꯟꯗ ꯂꯣꯟ ꯚꯔꯁ 10ꯗ ꯇꯥꯏꯕꯪꯄꯥꯟꯗ ꯂꯣꯟ ꯃꯈꯜ ꯌꯥꯝꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯥꯔꯊ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤ ꯍꯜꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯣꯟ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯩꯅ ꯈꯪꯗ꯭ꯔꯕꯗꯤ ꯉꯥꯡꯂꯤꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯤꯔꯩꯕꯥꯛꯀꯤ ꯃꯤ ꯑꯣꯏꯔꯦ ꯃꯉꯣꯟꯗ ꯑꯩ ꯃꯤꯔꯩꯕꯥꯛꯀꯤ ꯃꯤ ꯑꯣꯏꯔꯦ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯅ ꯑꯥꯔꯊ ꯈꯪꯗ꯭ꯔꯕ ꯍꯦꯡꯀꯣ ꯂꯣꯟ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯩꯅ ꯈꯪꯗ꯭ꯔꯕꯗꯤ ꯉꯥꯡꯂꯤꯕ ꯃꯉꯣꯟꯗ ꯑꯩ ꯃꯤꯔꯩꯕꯥꯛ ꯃꯤ ꯑꯣꯏꯔꯦ ꯑꯩꯅ ꯃꯤꯉꯣꯟꯗ ꯉꯥꯡꯂꯦ ꯃꯤꯅ ꯈꯪꯂꯤꯕ ꯂꯣꯟꯗꯣ ꯑꯩꯅ ꯉꯥꯡꯊꯣꯛꯇꯕ ꯇꯥꯔꯗꯤ ꯑꯩ ꯃꯤꯔꯩꯕꯥꯛ ꯂꯝꯂꯥꯟꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯂꯤꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯃꯤꯔꯩꯕꯥꯛ ꯃꯤ ꯑꯣꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯈꯪꯂꯤꯕ ꯂꯣꯟꯗꯣ ꯃꯣꯏꯅ ꯈꯪꯗ꯭ꯔꯕꯅꯤ나 ꯇꯥꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯃꯤꯔꯩꯕꯥꯛ ꯑꯣꯏꯔꯦ ꯑꯗꯨ ꯉꯥꯡꯂꯤꯕ ꯑꯩꯁꯨ ꯇꯥꯔꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯤꯔꯩꯕꯥꯛ ꯑꯣꯏꯔꯦ ꯑꯗꯨꯒꯨꯝꯅ ꯃꯁꯤ ꯅꯈꯣꯏꯗꯁꯨ ꯑꯣꯏꯔꯤꯕꯅꯤ ꯅꯈꯣꯏꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯈꯨꯗꯣꯜꯁꯤꯡ ꯌꯥꯝꯅ ꯄꯥꯝꯕ ꯃꯔꯝꯅ ꯁꯤꯡꯂꯨꯞ ꯁꯦꯝꯒꯠꯄꯗ ꯑꯍꯦꯟꯕ ꯑꯗꯨ ꯊꯤꯌꯨ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃ ꯉꯥꯡꯕ ꯃꯍꯥꯛꯅ ꯑꯥꯔꯊ ꯍꯟꯗꯣꯛꯅꯕ ꯍꯥꯏꯖꯁꯅꯨ ꯃꯁꯤꯅ ꯄꯣꯜꯅ ꯐꯖꯅ ꯄꯤꯈ꯭ꯔꯦ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯁꯤꯕꯨ ꯑꯥꯔꯊ ꯍꯟꯗꯣꯛꯅꯕ ꯃꯤ ꯂꯩꯁꯤꯟꯅꯕ ꯑꯥꯔꯊ ꯍꯟꯗꯣꯛꯇ꯭ꯔꯒꯗꯤ ꯉꯥꯡꯒꯅꯨ ꯍꯥꯏꯕꯅꯤ ꯁꯤꯗ ꯑꯩꯅ ꯄꯣꯜꯅ ꯍꯥꯏ ꯚꯔꯁ 14ꯗ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯅ ꯍꯥꯏꯖꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯗꯦ ꯑꯩꯅ ꯃꯤꯅ ꯈꯪꯗꯕ ꯂꯣꯟ ꯑꯃ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯏꯪꯂꯤꯁꯇꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯐꯣꯔ ꯏꯐ ꯑꯥꯏ ꯄ꯭ꯔꯦ ꯏꯟ ꯑꯦꯟ ꯑꯟꯅꯣꯟ ꯇꯪ ꯍꯥꯏꯀꯣ ꯑꯩꯅ ꯁꯨꯈꯪ ꯈꯪꯗꯕ ꯃꯤꯅ ꯈꯪꯗꯕ ꯂꯣꯟ ꯑꯃꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯇꯥꯔꯗꯤ ꯃꯥꯏ ꯁ꯭ꯄꯤꯔꯤꯠ ꯄ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯅꯤ ꯃꯥꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯏꯁ ꯑꯟꯐ꯭ꯔꯨꯠꯐꯨꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯥꯞ ꯇꯥꯕꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯑꯩ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯁꯤꯅꯤ ꯑꯩꯒꯤ ꯚꯥꯞ ꯇꯥꯕꯗꯨꯗꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯊꯋꯥꯏꯅ ꯍꯥꯏꯖꯒꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯄꯨꯛꯅꯤꯡꯅꯁꯨ ꯍꯥꯏꯖꯒꯅꯤ ꯃꯥꯅ ꯍꯥꯏꯕꯗꯤ ꯊꯋꯥꯏꯅ ꯍꯥꯏꯖꯒꯅꯤ ꯄꯨꯛꯅꯤꯡꯅꯁꯨ ꯍꯥꯏꯗꯤ ꯚꯥꯞ ꯇꯥꯅ ꯑꯩꯅ ꯈꯪꯕꯗꯣ
ꯑꯩꯅ ꯅꯤꯡꯕꯗꯣ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯡꯉꯤꯕꯗꯣ ꯀꯔꯤꯅꯣ ꯅꯤꯡꯗꯅ ꯑꯩꯅ ꯌꯦꯡꯉꯁꯤꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯊꯋꯥꯏꯅ ꯑꯩꯅ ꯅꯤꯡꯉꯤꯕꯗꯣ ꯑꯩ ꯏꯁꯥꯅꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯅ ꯑꯇꯣꯞꯄ ꯈꯪꯗꯕ ꯂꯣꯟꯗ ꯄꯨꯗꯨꯡ ꯉꯥꯡ ꯂꯩꯔꯦ ꯑꯩꯅꯁꯨ ꯈꯪꯖꯗ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯔꯤ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯒꯗꯣꯏꯁꯦ ꯃꯁꯤꯒꯤ ꯑꯩꯉꯣꯟꯗ ꯀꯩ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗ꯭ꯔꯥ ꯑꯩꯅ ꯅꯤꯔꯤꯕꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯈꯪꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯚꯥꯞ ꯇꯥꯕꯗꯣ ꯏꯁꯣꯔꯗ ꯅꯤꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯅꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯁꯤꯒꯤ ꯆꯦꯞꯇꯔꯁꯦ ꯑꯩꯅ ꯄꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯚꯔꯁ 16ꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯊꯥꯒꯠꯆꯔꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯃꯦꯟ ꯍꯥꯏꯒꯅꯤ ꯍꯥꯏ ꯃꯁꯤꯗ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯦ ꯊꯥꯒꯠꯂꯤꯕ ꯑꯗꯣ ꯇꯥꯔꯤꯕ ꯃꯤ ꯑꯗꯨꯅꯗꯤ ꯂꯣꯟꯗꯣ ꯈꯪꯗ꯭ꯔꯦ ꯈꯪꯗꯕ ꯃꯇꯝꯗ ꯑꯩꯅ ꯍꯣꯔꯦꯟ ꯑꯃꯦꯟ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯀꯔꯝꯅ ꯑꯃꯦꯟ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯑꯃꯦꯟ ꯍꯥꯏꯕꯁꯦ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤꯀꯣ ꯑꯃꯦꯟ ꯍꯥꯏꯕꯗꯣ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯦ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯑꯩꯅꯁꯨ ꯈꯪꯗꯕ ꯃꯤꯅꯁꯨ ꯈꯪꯗꯕ ꯂꯣꯟꯗ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯊꯅꯥꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯃꯦꯟꯁꯦ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯃꯁꯤꯅꯤꯀꯣ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯁꯤꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯅꯗꯤ ꯅꯤꯡꯊꯤꯅ ꯊꯥꯒꯠꯄꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯃꯤ ꯑꯗꯨꯕꯨꯗꯤ ꯁꯦꯝꯒꯠꯄꯤꯗ꯭ꯔꯦ ꯑꯩ ꯏꯁꯥꯗ ꯊꯥꯒꯠꯂꯦ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯆꯔꯆ ꯑꯃꯗ ꯆꯠꯂꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯝꯁꯥꯡꯗ ꯆꯠꯂꯦ ꯂꯝꯁꯥꯡ ꯆꯠꯄ ꯃꯇꯝꯗ ꯔꯣꯡꯃꯩ ꯂꯣꯟꯗꯣ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ ꯃꯤꯁꯤꯡꯗꯨꯅ ꯔꯣꯡꯃꯩꯗ ꯏꯁꯣꯔꯒꯤ ꯋꯥꯐꯝ ꯑꯗꯨꯝ ꯁꯟꯗꯣꯛ ꯂꯩꯔꯦ ꯑꯩꯅ ꯄꯨꯡ ꯑꯃ ꯆꯔꯆꯇ ꯐꯝꯃꯒꯁꯨ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯆꯔꯆ ꯌꯥꯎꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯃꯛꯅꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯅ ꯑꯩꯒꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯉꯤ ꯍꯥꯏꯕꯅꯤ ꯄꯣꯜꯗ ꯌꯥꯝꯅ ꯚꯔꯁ 18ꯗ ꯅꯈꯣꯏꯁꯤꯗ ꯂꯣꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯉꯥꯡꯕ ꯍꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯅ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯇꯥꯕꯤꯌꯨ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯅ ꯋꯥꯍꯩ 10,000 ꯉꯥꯡꯕꯗꯒꯤꯗꯤ ꯍꯦꯟꯅ ꯑꯇꯩꯕꯨ ꯇꯝꯕꯤꯅꯕ ꯋꯥꯈꯜ ꯇꯥꯅ ꯁꯤꯡꯂꯨꯞꯇ ꯑꯩꯅ ꯋꯥꯍꯩ 5 ꯉꯥꯡꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯚꯥꯞ ꯇꯥꯅ ꯃꯤꯅ ꯈꯪꯕ ꯋꯥꯍꯩ ꯃꯤꯅ ꯈꯪꯒꯗꯕ ꯇꯥꯔꯤꯕ ꯃꯤꯁꯤꯡꯅ ꯈꯪꯒꯗꯕ ꯋꯥꯍꯩ 5 ꯈꯛꯇꯪ ꯉꯥꯡꯕꯁꯤꯅ ꯑꯩꯅ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯗꯕ ꯑꯇꯣꯞꯄ ꯂꯣꯟ 10,000 ꯉꯥꯡꯕꯗꯒꯤꯗꯤ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯕ ꯋꯥꯍꯩ 5 ꯈꯛꯇꯪ ꯉꯥꯡꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯏꯗꯤ ꯃꯁꯤꯗ ꯑꯗꯨꯝ ꯈꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅꯁꯨ ꯈꯪꯗꯕ ꯃꯤꯅ ꯇꯥꯔꯤꯕ ꯃꯤꯅꯁꯨ ꯈꯪꯗꯕ ꯂꯣꯟ ꯁ꯭ꯄꯤꯀꯤꯡ ꯏꯟ ꯑꯅꯣꯟ ꯇꯣꯡ ꯆꯔꯆꯇꯅ ꯃꯁꯤ ꯊꯋꯥꯏ ꯁꯦꯡꯅ ꯐꯪꯉꯕꯅꯤ ꯁꯤ ꯉꯥꯡꯕꯁꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯄꯣꯜꯅ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯃꯁꯤꯀꯣ ꯃꯁꯤ ꯕꯤꯕ꯭ꯂꯤꯀꯦꯜ ꯑꯣꯏꯗꯦ ꯃꯁꯤ ꯁꯩꯇꯥꯟꯅ ꯄꯨꯁꯜꯂꯛꯄ ꯆꯔꯆꯄꯨ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯅꯈꯣꯏꯗ ꯋꯥꯈꯜ ꯈꯟꯕꯗ ꯑꯉꯥꯡꯒꯨꯝꯅ ꯑꯣꯏꯒꯅꯨ ꯇꯣꯛꯑꯁꯤ ꯃꯁꯤ ꯋꯥꯏꯟꯗꯥꯊꯪꯗ ꯏꯗꯨꯅ ꯂꯩ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯆꯤꯟꯕꯥꯟꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯃꯤꯁꯤꯡ ꯑꯁꯤꯗ ꯋꯥ ꯉꯥꯡꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥ ꯇꯥꯔꯣꯏ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯚꯔꯁ 22ꯗ ꯌꯦꯡꯁꯤ 22-23ꯗ ꯌꯦꯡꯁꯤꯀꯣ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕ ꯑꯁꯤ ꯈꯨꯗꯝꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏ ꯑꯗꯨ ꯊꯥꯖꯕꯁꯤꯡꯒꯤꯗꯃꯛ ꯈꯨꯗꯝ ꯅꯠꯇꯦ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯉꯥꯡꯉꯦ ꯍꯥꯏꯗꯅ ꯃꯁꯤ ꯊꯥꯖꯕꯒꯤ ꯈꯨꯗꯝꯗꯤ ꯅꯠꯇꯦ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯊꯥꯖꯗꯕꯁꯤꯡꯒꯤꯗꯃꯛꯅꯤ ꯑꯗꯨꯒ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯁꯤꯅ ꯊꯥꯖꯕꯁꯤꯡꯒꯤꯗꯃꯛꯅꯤ ꯊꯥꯖꯗꯕꯁꯤꯡꯒꯤꯗꯃꯛꯇꯤ ꯅꯠꯇꯦ ꯚꯔꯁ 23ꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯚꯔꯁ 23ꯗꯀꯣ ꯃꯁꯤꯗ 23ꯗ ꯐꯖꯅ ꯂꯩꯔꯦ if therefore sida english ta jo hai ko shingluk ki mi punamak laktuna mafam amada tinaraga makoi mi khudeng mana atop lon singang labadi habani masini huji church ta tawrise akhoi huji church atop denomination gi church sing akhoi huji lai riba denomination gi tawije sida ko church atu da akhoi mi tara kun church ka bane na pulap lai habani aduga akhoi na ngasai gi tilliba mefum khudeng mana aina su khangdaba mina su khangdaba lon ngang habani sida paul na habji ko singluk ki mi punam laktuna mafam amada tinarabada makoi mi khudengna atop lon singang labdi karisu khangdaba natraga thajadaba mi singna mafam aduda changlakpada makoina nakoi bungaure hairoidrasini adumaina koina tinari ba koi myamna aina ju khangdaba amana ju khangdaba podong ngangduna laire adude ishor su khangdaba mi amana lae thajadaba mi amana lae adu tari akhoi je ngawbuni hairoidra habini hai ko masini haini karigumba mi punamna wa taktholingeda kanaguma thajadaba mi ama natraga karisu khangdaba mi amana changlaklabadi mi punamna mahapu maran khangani mi punamna mahapu wakhal tawhangani habani sida 24 if all prophesy there come in one that believe not or some unlearned he is convinced of all he is judge of all hai masina masi sini akoina wa takthokpa masigi kanabaje masina yengo sina hadibsini aduga verse aikoina yengse loina chinausang sida verse 25 ta matau adumna
ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯔꯣꯠꯄ ꯑꯗꯨ ꯐꯣꯡꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯄ꯭ꯔꯥꯡꯅ ꯎꯞꯇꯨꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯒꯅꯤ ꯑꯗꯨꯒ ꯍꯥꯏꯒꯅꯤ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯉꯥꯡꯕ ꯇꯥꯔꯗꯤ ꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯅꯤ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯇꯥꯔꯗꯤ ꯏꯁꯣꯔ ꯊꯥꯖꯗꯕ ꯃꯤ ꯑꯃꯅ ꯂꯥꯛꯑꯒ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯚꯥꯞ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯈꯪꯗꯕ ꯂꯣꯟꯗ ꯑꯩꯈꯣꯏ ꯆꯔꯆ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯇꯤꯜꯂꯒ ꯉꯪꯗꯨꯅ ꯂꯩꯔꯒꯗꯤ ꯃꯗꯨ ꯈꯪꯉꯣꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯣꯟ ꯉꯥꯡꯉꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯆꯔꯆꯇ ꯀꯣꯔꯤꯟꯊꯤꯌꯥꯟꯗ ꯂꯩꯕ ꯕꯤꯂꯤꯚꯔꯁꯤꯡꯅ ꯃꯈꯣꯏꯅ ꯉꯥꯡꯕꯁꯦ ꯀꯃꯥꯏꯅ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯃꯁꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯣꯂꯨꯁꯟꯗ ꯚꯔꯁ 27 ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯇꯣꯞꯄ ꯂꯣꯟ ꯉꯥꯡꯂꯕꯗꯤ ꯃꯗꯨ ꯃꯤ ꯑꯅꯤꯅ ꯅꯠꯇ꯭ꯔꯒ ꯌꯥꯝꯂꯕꯗ ꯃꯤ ꯑꯍꯨꯝꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯉꯥꯡꯁꯅꯨ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯁꯤꯃꯛ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯣꯟ ꯈꯪꯗꯕ ꯂꯣꯟ ꯉꯥꯡꯂꯦ ꯍꯥꯏꯁꯤꯅꯦ ꯃꯈꯣꯏꯗꯤ ꯆꯔꯆ ꯄꯨꯝꯅꯃꯛꯅ ꯉꯥꯡꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕꯅ ꯈꯪꯗꯕ ꯂꯣꯟ ꯂꯩꯔꯗꯤ ꯇꯔꯟ ꯅꯥꯏꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯕꯁꯦ ꯃꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯝꯂꯕꯗ ꯃꯤ ꯑꯍꯨꯝꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯉꯥꯡꯁꯅꯨ ꯃꯗꯨ ꯃꯤ ꯑꯃꯅ ꯃꯗꯨ ꯍꯟꯗꯣꯛꯁꯅꯨ ꯍꯥꯏꯕꯅꯤ ꯁꯤꯅ ꯍꯥꯏꯕꯗꯤ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟꯗ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯃꯗꯨꯕꯨ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯉꯝꯕ ꯃꯤ ꯂꯩꯁꯅꯨ ꯍꯥꯏꯕꯅꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯉꯥꯡꯉꯨ ꯍꯥꯏꯗꯦ ꯇꯔꯟ ꯅꯥꯏꯅ ꯃꯊꯪ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇ ꯇꯧꯅꯔꯤꯕꯁꯤꯗꯤ ꯏꯆꯤꯟ ꯇꯔꯟ ꯅꯥꯏꯗꯦ ꯄꯨꯂꯞ ꯉꯥꯡꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯏ ꯍꯥꯏꯕꯗꯣ ꯄꯥꯈꯤꯕꯗꯣ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯅ ꯆꯔꯆ ꯄꯨꯟꯅ ꯂꯥꯛꯑꯒ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯁꯦꯡꯕꯩ ꯈꯨꯗꯣꯝ ꯐꯝ ꯕ꯭ꯔꯣꯡ ꯇꯧꯕꯅꯦꯕ ꯃꯁꯤꯗꯤ ꯏꯁꯣꯔꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯣꯟ ꯍꯟꯗꯣꯛꯄ ꯃꯤ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯁꯤꯡꯂꯨꯞꯇ ꯇꯨꯃꯤꯟꯅ ꯂꯩꯁꯅꯨ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯑꯃ ꯉꯥꯡꯒꯦꯅ ꯂꯥꯛꯑꯦ ꯑꯇꯣꯞꯄ ꯂꯣꯟꯗ ꯏꯁꯣꯔ ꯄꯥꯎ ꯁꯟꯗꯣꯛꯀꯦ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯥꯔꯊ ꯍꯟꯗꯣꯛꯅꯕ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯇꯣꯛꯑꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯏꯪꯂꯤꯁ ꯈꯪꯉꯦ ꯑꯩꯅ ꯍꯤꯟꯗꯤꯒꯤ ꯆꯔꯆꯁꯤꯡꯗ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯪꯂꯤꯁꯇ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯑꯥꯔꯊ ꯍꯟꯗꯣꯛꯅꯕ ꯃꯤ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯑꯩ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯇ꯭ꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯃꯥꯏꯅ ꯑꯥꯔꯊ ꯍꯟꯗꯣꯛꯅꯕ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯃꯔꯝꯗꯤ ꯉꯥꯡꯂꯒ ꯆꯔꯆꯇꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯏꯁꯥ ꯏꯊꯟꯇꯗ ꯉꯥꯡꯖꯕ ꯑꯣꯏꯔꯅꯤ ꯏꯁꯣꯔꯗ ꯉꯥꯡꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯅ ꯆꯦꯛꯁꯤꯟꯅ ꯆꯥꯡ ꯌꯦꯡꯁꯅꯨ ꯍꯥꯏꯕꯁꯤꯅꯤ ꯇꯨꯃꯤꯟꯅ ꯂꯩꯁꯅꯨ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯃꯁꯨꯡ ꯏꯁꯣꯔꯗ ꯉꯥꯡꯁꯅꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯁꯦ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯅ ꯉꯥꯡꯁꯅꯨ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯆꯥꯡ ꯌꯦꯡꯁꯅꯨ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯗꯤ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯕ ꯃꯤꯁꯤꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯉꯥꯡꯁꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯑꯗꯨ ꯈꯪꯁꯅꯨ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯂꯣꯟ ꯉꯥꯡꯕ ꯃꯤꯁꯤꯡꯅꯗꯤ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯄ꯭ꯔꯣꯐꯦꯁꯤ ꯇꯥꯛꯄ ꯃꯤꯁꯤꯡꯅꯗꯤ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯟꯗ ꯈꯪꯕꯗꯣ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯕꯔꯁꯇ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯔꯣꯏꯕ ꯕꯔꯁꯀꯣ ꯑꯩꯈꯣꯏꯅ 39 and 40ꯁꯦ ꯑꯩꯈꯣꯏ ꯄꯥꯔꯁꯦ ꯑꯗꯨꯅ 39 40ꯗ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯋꯥ ꯇꯥꯛꯊꯣꯛꯄꯗ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯝꯖꯧ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯕ ꯃꯇꯝꯗ ꯕꯥꯏꯕꯜꯒꯤꯗ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯐꯦꯁꯤꯁꯤꯡ ꯑꯆꯨꯝꯕꯁꯤꯡ ꯇꯥꯛꯊꯣꯛꯄꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕ ꯈꯥꯝꯒꯅꯨ ꯍꯣꯏ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯉꯥꯡꯕ ꯍꯥꯏꯗꯤ ꯍꯩꯕ ꯑꯩ ꯃꯩꯇꯩ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯑꯁꯤꯅꯆꯤꯡꯕ ꯉꯥꯡꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯉꯥꯡꯕ ꯉꯝꯕꯒꯤ ꯈꯨꯗꯣꯜ ꯂꯩꯕꯁꯦ ꯑꯁꯤꯒꯨꯝꯕꯗ ꯊꯤꯡꯒꯅꯨ ꯍꯥꯏꯕꯅꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯖꯅ ꯑꯃꯁꯨꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯔꯆ ꯍꯥꯏꯕꯁꯤꯗꯤ ꯅꯤꯠ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯄꯥꯕꯗ ꯆꯤꯊꯕ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤꯗꯤ ꯑꯣꯊꯔ ꯑꯣꯐ ꯀꯟꯐ꯭ꯌꯨꯖꯟ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯀꯟꯐ꯭ꯌꯨꯖꯟ ꯚꯔꯁ 34 ꯁꯤ ꯚꯔꯁ 33ꯁꯦ ꯑꯩ ꯄꯥꯖꯔꯒꯦꯀꯣ ꯃꯁꯤ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯀꯔꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ 33ꯗ ꯍꯥꯏ ꯃꯔꯝꯗꯤ ꯑꯁꯦꯡꯕꯁꯤꯡꯒꯤ ꯁꯤꯡꯂꯨꯞꯇ ꯄꯨꯝꯅꯃꯛꯅ ꯆꯠꯅꯕꯒꯨꯝꯅ ꯏꯁꯣꯔꯗꯤ ꯆꯔꯥꯡꯅꯕꯒꯤ ꯏꯁꯣꯔ ꯅꯠꯇꯦ ꯏꯪꯊꯕꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏ ꯏꯪꯂꯤꯁꯇꯗꯤ ꯌꯥꯝ for God is not the author of confusion ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯗꯕ ꯃꯔꯥꯡ ꯀꯟꯐ꯭ꯌꯨꯖꯟꯒꯤ ꯏꯁꯣꯔ ꯅꯠꯇꯦ but of peace ꯏꯪꯊꯇꯕꯅꯤ as in all success of the saints ꯆꯔꯆ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯥꯜꯂꯕꯅꯤ ꯕꯥꯏꯕꯤꯂꯤꯀꯦꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯇꯣꯞꯄ ꯑꯩꯅ ꯈꯪꯗꯕ ꯂꯣꯟ ꯑꯃ ꯉꯥꯡꯉꯗꯤ ꯑꯥꯔꯊ ꯍꯟꯗꯣꯛꯅꯕ ꯃꯤ ꯂꯩꯁꯅꯨ ꯍꯥꯏꯕꯅꯤ ꯑꯥꯔꯊ ꯍꯟꯗꯣꯛꯄ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯕꯗꯤ ꯁ꯭ꯄꯤꯀꯤꯡ ꯇꯪ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯕꯥꯏꯕꯜꯗ ꯑꯦꯄꯣꯁꯜ ꯉꯥꯡꯂꯤꯕ ꯄꯣꯜ ꯃꯁꯥꯃꯛꯅꯁꯨ ꯈꯪꯗꯕ ꯃꯤꯅꯁꯨ ꯈꯪꯗꯕ ꯂꯣꯟꯗ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯕꯥꯏꯕꯜꯗ ꯌꯥꯎꯗꯦ ꯃꯁꯤ ꯁꯩꯇꯥꯅꯤꯛ ꯑꯣꯔꯤꯖꯤꯟꯅꯤ ꯃꯁꯤ ꯕꯥꯏꯕꯜꯗ ꯌꯥꯎꯗꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯔꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯍꯥꯏ 1 Corinthians 13ꯒꯤ 1-3ꯗ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟ ꯌꯥꯝ ꯁꯒꯗꯨꯁꯤꯡꯒꯤ ꯂꯣꯟ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯗꯤ ꯀꯔꯤꯁꯨ ꯀꯥꯏꯅꯗꯦ ꯍꯥꯏꯕꯅꯤ ꯊꯥꯖꯕ ꯂꯩꯔꯕ ꯚꯔꯁ 2ꯗ ꯊꯥꯖꯕ ꯂꯩꯔꯕ
ꯊꯥꯖꯕ ꯂꯩꯔꯕ ꯑꯩꯅ ꯆꯤꯡ ꯐꯥꯎꯕ ꯃꯐꯝ ꯍꯣꯡꯗꯣꯛꯅꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦ 3ꯗꯁꯨ ꯍꯥꯏ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯔꯕꯁꯤꯡꯗ ꯗꯥꯟ ꯇꯧꯕꯗ ꯑꯩꯁꯦ ꯍꯥꯏꯅꯤꯡꯕ ꯂꯩꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯚꯔꯁ 8ꯇ ꯆꯦꯔꯤꯇꯤ ꯅꯦꯚꯔ ꯐꯦꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯦꯜ ꯑꯣꯏꯗꯦ whether there be prophecy they may shall fail ꯇꯨꯡꯗ ꯍꯥꯏꯗꯣꯛꯀꯗꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡ ꯍꯥꯏꯗꯣꯛꯄ ꯂꯩꯔꯒꯁꯨ ꯐꯦꯜ ꯑꯣꯏꯒꯅꯤ ꯃꯈꯣꯏꯗꯤ ꯊꯣꯛꯇꯕ ꯌꯥꯏ whether there be tongues ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯉꯥꯡꯕ ꯍꯩꯔꯒꯁꯨ ꯃꯁꯤꯗꯤꯀꯣ they shall fail cease ꯃꯈꯣꯏꯗꯤ ꯂꯦꯞꯈꯤꯒꯅꯤ whether there be knowledge ꯂꯩꯔꯒꯁꯨ it shall vanish away ꯃꯥꯡꯈꯤꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯈꯨꯗꯣꯜꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯜꯃꯥꯏꯇꯤ ꯆꯔꯆ ꯑꯣꯐ ꯒꯣꯗ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃ ꯌꯥꯝ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯃꯨꯛ ꯍꯟꯅ ꯏꯟꯀꯥꯔꯅꯦꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯩ ꯃꯣꯏꯒ ꯄꯥꯎ ꯌꯥꯝ ꯐꯥꯎꯅꯔꯝꯃꯦ ꯃꯔꯛ ꯑꯃ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯕ꯭ꯔꯗꯔ ꯅꯪꯁꯨ ꯑꯟꯅꯣꯟ ꯁ꯭ꯄꯤꯀꯤꯡ ꯃꯁꯤꯒꯤ ꯂꯣꯟ ꯉꯥꯡꯕꯒꯤ ꯈꯨꯗꯣꯜꯁꯦ ꯅꯪ ꯐꯪꯂꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯐꯪꯗꯦ ꯍꯥꯏ ꯑꯩ ꯈꯪꯗꯦ ꯍꯥꯏ ꯑꯗꯣ ꯐꯪꯗꯕ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯗꯕꯩ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯗꯕꯒꯤꯅꯤ ꯀꯥꯟꯅ ꯍꯥꯏ ꯑꯩ ꯃꯇꯝꯗ ꯏꯊꯟꯗ ꯅꯣꯛꯄ ꯐꯥꯎꯏꯀꯣ ꯁꯤꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯑꯩꯅꯁꯨ ꯈꯪꯗꯕ ꯃꯤꯅꯁꯨ ꯈꯪꯗꯕ ꯂꯣꯟ ꯑꯟꯁ꯭ꯄꯤꯀꯤꯡꯗ ꯃꯅꯨꯡ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯡꯒꯨꯝꯅ ꯉꯥꯡꯂꯤꯕ ꯃꯁꯤ ꯊꯋꯥꯏ ꯁꯤ ꯐꯪꯕ ꯃꯤꯁꯤꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅꯤ ꯍꯥꯏ ꯃꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯃꯁꯤ ꯁꯩꯇꯥꯟꯗꯒꯤ ꯂꯥꯛꯄꯅꯤ ꯆꯔꯆꯀꯤ ꯃꯤꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯗꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯏꯟꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯅꯤ ꯃꯁꯤꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯅꯈꯣꯏ ꯃꯨꯟꯅ ꯄꯥꯕꯤꯌꯨ 1 Corinthians 14ꯁꯦ ꯄꯥꯕꯤꯌꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯤꯈ꯭ꯔꯕ ꯇꯦꯛꯁꯁꯤꯡꯁꯦ ꯍꯟꯖꯤꯟꯅ ꯄꯥꯕꯤꯌꯨ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯑꯆꯨꯝꯕꯁꯦ ꯈꯪꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯈꯤꯇꯪꯗꯤ ꯁꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛꯁꯦ ꯃꯄꯨꯡ ꯐꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯅ ꯉꯥꯡꯕꯗ ꯁꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯣꯏꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯁ꯭ꯄꯤꯀꯤꯡ ꯏꯟ ꯇꯪꯁꯀꯤ ꯃꯔꯝꯗ ꯐꯖꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ